पार्टी करे ठीक है इमा मत मचांग लोना नुसीना हिंगनबसी लाग कई कोईदे तारे मुस्लिम फैमिली लेते ममा से नुसी बाबा से नुसी अगांग ममाना अतांगबले नते अना अतांगबले सुनो सीधे सुम चारनी अखोई पुनः चारदम ए कहीं का तौरके नहीं मा कन्ना इमा अखोना चानब सिलीसे याम नुसीबंदा आई लाएना ममा कोइना समायना चानब सिंबीबसे याम हरावे है बतारे अदना मखाद दम फमगा पुल्ला चारसी कई अया कई कायदे बलुरे अदमा हायगरो नहीं मा अस लोरे समदा इमा इसे कोई कन्ना सिली आइगा लाकमिनबा अदुगा सोमदा कोई कैमरामैन पोथा लेने सिदेना मास याम वारे अखोई नि खतनी लाइजबो किचन सुषमान जो सोना कोई चानब कन सिली ओ यानी यानी सौ दम पिबिरो अखोई दि आइंग मदनी थैस सिबना साब थक आइंग थक एस नुंगाय बंगा सिला को जे बाबा खोइदा नुंगाय को माने काई नने काई दिनी इकाई के दबो वीडियो लोग दे ला वीडियो लो तो कैसे काई दे मसाला जम हो जाए कोई आ नुक्सी जाना न ले जाओ वीडियो लोग जम ला मार ओ तो नो saya बजे बनी को ने एम न जगे लासे न जई ने उसी दो से लो ये लो ये बाबा मखर फमनी काई नु आई तोमने मदले सोकी दे फमवाय रे मा अदो दी दादा ना से फमो अदो फतना ना के पार दादा से ले रो बोला लगे ला खुद से ना बस ले रे मान ले दादा ला हां पुना साब दिन नु अदो दी बुआ मत दे लाई बुआ ला फमसिला ला तो बिनंग सुला ओ वे बला ले साबी ला जम तो में सिबा तो से चिकन थोंगे अदगी सुंदर इरोंबा अस थांजिंग इरोंबा का याव तो अने ने सी लोने तै मसिंग योली सिंग दो दनि करि करि लोले का हावने आई हाय बस मने खोलिया नांग मा सोमदेगा सामगे लापदो अदु तापि जगे तवने सिगा तव हाय कोइना हांगी तोरे ina mai be ma ko thoro ibu ko thoro ला पुंजा से ला o pra ha pu ko se पुंजा फम साब इन ला thilo nu cha अभी के ko na na tau sai di ma ba सिया बरा हरा वे ने सिंग है दोई वे माना hara वे नि मा से को na na no pa to ko sule po sila la no sila ai के लो ने म तौ na che ko có dám moi này còn có thể đi prai au to cha ba কৈছিলো মই এটা কৈছিলো মই এটা কথা একদম ফোন কৰি সোমাম ভাবিলো মই নহ'লে মানে ই ঘৰত নাই বোলে আনটো সোমাম বাৰু মই এদিন যাম ভালকৈ যাব লাগিব ভালকৈ যাব লাগিব পাৰ্টি কৰে মই ঠিক আছে ঠিক আছে হয় হয় itu berapa? Ntar rent. Apa? Di mana nak sana pira? Ani jangan sari ikhlas yang tahu le me. Jadi kita tahu le ini nama mulai nak haji nama tu nama kau kata lili jam. Kaya kita orang ni kaya je. Kaya kaya no. Sana mama su kuna beri ko. Mama su kuja kita nak je ba. Aduh mama su kuna beri kam kulai ma.
ꯑꯣ ꯑꯗꯨꯝ ꯐꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯣ ꯑꯗꯣ ꯏꯆꯟ ꯅꯣꯏꯅ ꯁꯤꯗꯩꯁꯦ ꯀꯧꯔꯒ ꯅꯣꯏ ꯀꯔꯤꯒꯤ ꯏꯀꯥꯏꯅꯣꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗꯕꯅꯤ ꯅꯪ ꯏꯀꯥꯏꯒꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯅꯣꯏꯗ ꯏꯀꯥꯏꯒꯅꯨ ꯍꯥꯏꯁꯦ ꯍꯥ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯒꯅꯨ ꯆꯥꯎ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯥꯏ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯒꯤ ꯏꯀꯥꯏꯅꯣꯅ ꯍꯥꯏꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯎ ꯍꯥꯏꯔ ꯆꯥꯒꯅꯨ ꯍꯥꯏꯔ ꯑꯝꯇ ꯍꯥꯏꯔ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯅ ꯄꯨꯟꯕꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯏꯀꯥꯏ ꯍꯥꯏꯔꯦ ꯅꯝꯁꯤꯜꯂꯤꯁꯦ ꯃꯁꯛꯇꯤ ꯎꯠꯀꯗꯧ ꯃꯥꯟꯗꯦ ꯆꯃꯁꯦ ꯎꯍꯧꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯔꯦ ꯃꯃꯤꯡꯗꯨ ꯀꯔꯤꯕ ꯅꯪꯒꯤ ꯃꯤꯡꯗꯨꯗꯤ ꯍꯥꯏꯔꯛꯎꯗꯅ ꯍꯥ ꯑꯜꯕꯗꯥ ꯑꯣꯀꯦ ꯑꯃꯁꯤꯒꯤꯅ ꯇꯣꯝꯕ ꯍꯥꯏꯅ ꯌꯨꯝꯗꯀꯣ ओके 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 ngasi ma'am babae may naglalak pa ni aduga ako ima sama sa ni ko gadi na habe kanare ko aduga ima da baba sina ay man da hangak pahay tare baba na ay yang una ni ngapa ngarang na lagi una wesa somam da ay na chin ba aduga ngasi di baba gi dam kana thawai na matam kai thoga lai aduga baba sa sida lai baba sina kumaina thingna ningi bano hai da ai video ai thingna ga baba da amnu siyo fawi bako adu baba gi lamadina kai khu muslim kai le kai kai khu muslim awang le kai de kini bako adu ga baba ko family se la kan ga ichan ma khoi boi thingna le thina no si adu ga ai wona su baba na kaimta akoi bu lai te macha no ba dong khale ai su wa dong khale adu ga yam no si ha ba da ꯁꯣꯝꯗ ꯍꯩ ꯃꯍꯤꯒꯤ ꯁꯦꯝꯕꯤ ꯆꯝꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯕꯕꯥ ꯑꯩꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯩꯅꯣ ꯑꯗꯨꯒ ꯕꯕꯥ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯒꯤꯁꯤꯔ ꯏꯅꯥꯎ ꯏꯆꯥꯁꯦ ꯑꯩꯅꯀꯣ ꯃꯃꯥꯡꯗ ꯀꯣꯚꯤꯗꯀꯤꯗꯨꯗ ꯑꯣꯏꯃꯥꯅꯦ ꯍꯧꯖꯤꯛꯁꯦ ꯁꯛꯄ ꯁꯨꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯣꯏ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯗ ꯑꯩꯅ ꯎꯈꯤꯕ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯁꯨꯝ ꯐꯦꯁꯕꯨꯛ ꯄꯥꯏꯔꯛꯄꯗ ꯏꯆꯟ ꯑꯃ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯕꯗ ꯃꯉꯣꯟꯗ ꯑꯩꯅ ꯍꯪꯕꯅꯦ ꯑꯗ ꯃꯥꯅ ꯂꯝꯕꯤꯁꯤ ꯌꯥꯠꯄꯤꯔꯛꯄ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯒ ꯑꯝꯇ ꯈꯪꯅꯍꯟꯕꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥꯅ ꯂꯝꯖꯤꯡꯉꯒ ꯏꯆꯥꯁꯤꯒ ꯈꯪꯅꯕꯅꯦ ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯕꯕꯥꯅ ꯅꯨꯡꯁꯤꯕ ꯄꯤꯖꯕꯅꯤꯅꯀꯣ ꯑꯗꯨꯒ ꯕꯕꯥꯁꯨ ꯑꯩꯕꯨ ꯎꯅꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯗꯒꯤ ꯃꯥꯁꯨ ꯍꯥꯏ ꯂꯩꯔꯦ ꯑꯩꯅ ꯑꯗꯨꯗꯤ ꯆꯠꯁꯤ ꯎꯅꯁꯤꯑꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯏꯃꯥ ꯃꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯂꯥꯛꯑꯒ ꯀꯔꯤꯝꯇ ꯀꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯕꯕꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯈꯩ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯥꯡꯗꯒꯤ ꯁꯨꯡꯂꯧ ꯂꯧꯗꯦ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯊꯣꯛꯇꯕꯅꯤꯀꯣ ꯃꯃꯥꯅ ꯑꯇꯥꯡꯕꯅꯤ ꯅꯠꯇꯦꯅ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯂꯧ ꯂꯧꯗꯦ ꯑꯗꯨ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃ ꯂꯣꯏꯖꯒꯦ ꯐꯥꯔꯣ ꯑꯗꯨꯒ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯕꯒꯤ ꯊꯥꯒꯠꯂꯛꯑꯣ Nuppiin matangga talaga. Hoyne. Nuppiise apa mo po siya hoyne. Kumain niya doon no. Ano na yung nuppiin matangga. Kung para dilo niya ra kanya. Kung para dilo niya ra. Ay pa di ba? Mana wari se dong nang establish ko sa yung page sa to wari se ba. Ina lo si kung yung lo. Kasama lang to ilay. Kasi imali ka ba? Nate la ka daw ni mauna ba sa ni hayda. Ada taray de gino ka ni na hamba. Ada mana si na lang de deskai ko kai de. Ada lo ay ay ko su na biya ni pa na o kai ni na hayda. Ada ko ni na ang si na hayda. Na si sa to na sa ama ko. Aday alaban na si Sami na rin. Mamano wa na cái hào này thùng mà cha này bỏ làm hào ấy, rồi dầu này nè, rồi bà cái làm hai này, thì hào ra ngoài này. Hào đi đang đi không, suy nghĩ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯁꯣꯔꯅ ꯐꯥꯅꯤ ꯑꯣꯏꯁꯅꯨ ꯐꯔꯀꯥꯟꯗ ꯃꯧ ꯐꯖꯕ ꯑꯃ ꯊꯤꯌꯨ ꯍꯥꯏꯁꯤꯅꯤ ꯃꯧ ꯍꯥꯏꯕ ꯃꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯃꯧ ꯍꯥꯏꯔꯒꯗꯤ ꯃꯧ ꯈꯛꯇ ꯂꯧ ꯇꯥꯔꯅꯤ ꯂꯩꯁꯥꯕꯤ ꯈꯛꯇ ꯁꯣꯝꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯟꯇꯦꯛ ꯇꯧꯔꯒ ꯂꯥꯛꯏꯕ ꯏꯃꯥꯒ ꯁꯣꯝꯗ ꯏꯆꯦ ꯑꯃ ꯂꯩꯔꯦꯀꯣ ꯏꯃꯥꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯃꯥꯒꯤ ꯊ꯭ꯔꯣꯗꯒꯤ ꯉꯁꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯄ ꯐꯪꯕꯅꯤ ꯂꯝꯕꯤꯗ ꯑꯩꯅ ꯐꯖꯅ ꯈꯪꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯑꯃ ꯑꯃꯨꯛꯀ ꯊꯦꯡꯅꯍꯟꯕꯒꯤ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯅ ꯗꯗꯥꯅꯅꯦ ꯌꯥꯝ ꯋꯥꯅ ꯃꯊꯥꯏꯗ ꯅꯨꯡꯉꯥꯏꯇꯅꯅꯦ ꯍꯥꯏꯔꯛꯄꯗ ꯀꯩꯗꯧꯋꯦꯒꯦ ꯗꯗꯥ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯊꯟ ꯂꯥꯛ ꯌꯥꯗ꯭ꯔꯦ ꯅꯅꯝꯃꯅ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯣꯅ ꯅꯊꯟ ꯎꯅ ꯌꯥꯗꯦ ꯁꯤꯅꯦ ꯄꯨꯂꯞ ꯎꯅꯁꯤ ꯐꯦꯃꯤꯂꯤꯅ ꯂꯥꯛꯑꯦ ꯑꯁꯣꯝꯗ ꯂꯩꯕ ꯏꯆꯦꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯅ ꯀꯦꯔꯦꯜꯃꯂꯥ ꯀꯧꯋꯦ ꯑꯩꯈꯣꯏ ꯏꯆꯦꯁꯤꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗ ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯨꯗꯨꯕꯂꯗꯤ ꯑꯉꯥꯡ ꯀꯩꯅꯣ ꯄꯣꯠꯇꯤꯅꯥꯎꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯪꯁꯨ ꯌꯥꯎꯔꯁꯦ ꯑꯩꯁꯨ ꯎꯟꯁꯨ ꯎꯅꯅꯤꯡꯕ ꯍꯥꯟꯅꯒꯤꯗꯒꯤ ꯑꯗꯩ ꯉꯁꯤ ꯆꯠꯂꯣꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯍꯔꯥꯎꯃꯟꯈꯤꯗꯅ ꯊꯣꯛꯂꯛꯏꯅꯦ ꯏꯆꯦ ꯂꯥꯛꯄꯁꯨ ꯐꯩꯅꯦ ꯂꯝꯕꯤꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯈꯪꯗꯕ ꯍꯣꯏ ꯅꯪ ꯑꯗꯣ ꯇꯥꯛꯄꯤꯔꯗꯤ ꯂꯝꯕꯤꯁꯦ ꯁꯠ ꯁꯠ ꯊꯣꯛꯂꯛꯏ ꯃꯣꯏꯅ ꯑꯥꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯦ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯔꯅꯤꯁꯤꯗ ꯂꯥꯛꯑꯦ ꯍꯧꯔꯦ ꯐꯟ ꯆꯥꯔꯦꯀꯣ ꯆꯥꯔꯦ ꯑꯗꯨꯅꯤ ꯃꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯥꯛꯄꯗꯀꯣ ꯑꯗꯨꯝ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕ ꯕꯕꯥꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯤ ꯌꯥꯝ ꯏꯀꯥꯏ ꯃꯃꯥ ꯈꯣꯏꯁꯨꯀꯣ ꯏꯆꯟꯗꯤ ꯆꯦꯟꯁꯤꯟꯈꯔꯦ